ꯌꯦꯡꯉꯁꯤ ꯈꯣꯛꯄ ꯂꯥꯏꯕ꯭ꯔꯁꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯔꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯈꯣꯛꯄ ꯂꯥꯏ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯅꯣꯏꯅ ꯆꯥꯔꯒ ꯍꯥꯎꯋꯦꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯥꯅ ꯀꯃꯦꯟ ꯇꯧꯔꯛꯑꯦꯕ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯂꯣꯏꯔꯦ ꯂꯥꯏꯐꯇ ꯋꯥꯠꯍꯧꯕ ꯚꯤꯗꯤꯑꯣꯗ ꯋꯥꯠꯍꯧꯕ ꯈꯔꯗꯨꯁꯨ ꯁꯦꯝꯇꯣꯛꯑꯝꯃꯦ ꯑꯗꯨꯒ ꯂꯥꯏꯐ ꯇꯧꯕ ꯀꯥꯟꯗ ꯑꯩꯅ ꯑꯁꯣꯏꯕ ꯑꯃꯃꯨꯛ ꯍꯥꯏꯈ꯭ꯔꯦ ꯃꯥꯒꯤ ꯔꯣꯜꯗꯣ ꯑꯗꯨ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯕꯨ ꯂꯥꯏꯐ ꯇꯧꯕ ꯀꯥꯟꯗ ꯁꯣꯏꯗꯣꯛꯈ꯭ꯔꯦ ꯑꯗꯨꯝꯁꯨ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯉꯔꯁꯤ ꯃꯅꯝꯕꯦꯝ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯁꯤꯗ ꯇꯨꯝꯃꯤ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜ ꯍꯋꯥꯏ ꯅꯨꯡꯉꯥꯏꯕꯤ ꯃꯌꯥꯝ ꯉꯁꯤ ꯅꯦꯛꯁ ꯗꯦꯅꯦ ꯀꯩꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯝ ꯂꯣꯛꯗꯥꯎꯟꯅꯤꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯗꯤꯜ ꯂꯦꯝꯕꯗ ꯋꯥꯔꯝꯃꯅꯤ ꯑꯗꯨꯝ ꯌꯨꯝꯗ ꯂꯣꯛꯗꯥꯎꯟ ꯇꯧꯔ ꯂꯩꯕꯗꯒꯤ ꯈꯪꯕ꯭ꯔꯥ ꯐ꯭ꯔꯤ ꯑꯣꯏꯃꯟꯗꯅ ꯊꯕꯛ ꯑꯝꯇ ꯇꯧꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯁꯤꯟꯃꯥ 13 ꯁꯨꯔꯦ ꯂꯣꯏꯕ ꯌꯦꯡꯕ ꯂꯣꯏꯕ ꯑꯇꯣꯞꯄ ꯊꯕꯛ ꯀꯩꯝ ꯇꯧꯅꯤꯡꯗꯦꯕ ꯌꯦꯡꯉꯣ ꯂꯝꯕꯤꯒꯁꯦ ꯌꯦꯡꯉꯣ ꯃꯤ ꯀꯅꯥꯝ ꯆꯠꯇ꯭ꯔꯦ ꯂꯝꯕꯤꯒꯁꯦ ꯌꯦꯡꯉꯣ ꯌꯥꯝ ꯐꯖꯅ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯕ ꯅꯨꯃꯤꯠꯅꯤ ꯉꯁꯤꯁꯦ ꯑꯗꯨꯅ ꯚ꯭ꯌꯨ ꯈꯔ ꯁꯥꯏꯟ ꯁꯨꯝ ꯎꯠꯂꯛꯀꯦ ꯂꯩ ꯃꯌꯥꯝꯁꯤꯒ ꯏꯁꯤꯡ ꯆꯥꯏꯗꯧꯁꯨ ꯅꯣꯡ ꯇꯥꯕꯅꯤꯅ ꯏꯁꯤꯡ ꯆꯥꯏꯗ꯭ꯔꯁꯨ ꯌꯥꯒꯦ ꯁꯤꯗꯤ ꯅꯣꯡ ꯂꯣꯏ ꯆꯥꯏꯕꯤꯈ꯭ꯔꯦ ꯏꯁꯤꯡ ꯑꯩꯅ ꯉꯁꯥꯏ ꯅꯝꯃꯤꯗꯨꯅ ꯁꯤ ꯃꯊꯛꯇꯅꯦ ꯂꯥꯏꯐ ꯇꯧꯕꯒꯤ ꯁꯦꯠꯑꯞꯁꯦ ꯌꯥꯝ ꯂꯥꯏꯕꯅꯦ ꯑꯩꯒꯤꯗꯤ ꯁꯤ ꯐꯣꯟꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯕꯦꯇ꯭ꯔꯤ ꯂꯣꯏꯈꯤꯗꯅꯕ ꯑꯩ ꯄꯋꯥꯔ ꯕꯦꯡꯛꯇ ꯀꯅꯦꯛ ꯇꯧꯁꯜꯂꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯦꯠꯑꯞ ꯇꯧꯔ ꯊꯝꯃꯦ ꯅꯦꯛꯁ ꯗꯦ ꯁꯦꯝ ꯁ꯭ꯄꯣꯠ ꯋꯦꯜꯀꯝ ꯕꯦꯛ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯒꯤ ꯃꯆꯜ ꯃꯌꯥꯝꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯒꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤ ꯀꯩ ꯑꯣꯏꯒꯗꯒꯦ ꯒꯦꯁ ꯇꯧꯕꯤꯌꯨ ꯁꯤ ꯂꯩꯔꯦ ꯃꯆꯜ ꯃꯌꯥꯝ ꯁꯤ ꯌꯦꯟ ꯊꯣꯡꯒꯦꯅ ꯈꯜꯂꯒ ꯁꯦꯝꯃꯨꯕꯅꯤ ꯑꯗꯨꯕꯨ ꯌꯦꯟ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯦꯟꯒꯤ ꯃꯆꯥ ꯑꯣꯏꯅ ꯇꯧꯗꯣꯔꯦ ꯌꯦꯔꯨꯝꯅ ꯍꯥꯟꯅ ꯊꯣꯛꯂꯛꯄ꯭ꯔꯥ ꯌꯦꯟ ꯍꯥꯟꯅ ꯊꯣꯛꯂꯛꯄ꯭ꯔꯥ ꯑꯩ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯑꯗꯨꯝꯕ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯁꯤꯗꯤ ꯄꯤꯛꯏꯕꯅꯤꯅ ꯃꯆꯥꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯌꯦꯔꯨꯝ ꯑꯣꯏꯅ ꯊꯣꯡꯗꯣꯔꯦ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯊꯣꯡꯕꯒꯤ ꯁ꯭ꯇꯦꯞ ꯀꯩꯀꯥ ꯑꯝꯇ ꯍꯥꯞꯄꯔꯣꯏꯒꯦ ꯍꯣꯔꯦꯟ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯒꯦ ꯃꯃꯥꯡꯒꯤ ꯌꯦꯔꯨꯝ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣꯗ ꯌꯦꯔꯨꯝ ꯈꯣꯛꯄꯁꯦ ꯁꯨꯃꯥꯏꯅ ꯑꯥꯏꯁ ꯍꯥꯞꯄꯣ ꯑꯗꯨꯒ ꯈꯣꯛꯑꯣ ꯑꯗꯨꯏꯗꯤ ꯌꯥꯝ ꯂꯥꯏꯌꯦ ꯑꯗꯨꯏꯗꯤ ꯇꯦꯁט ꯇꯧꯔꯁꯤ ꯉꯁꯤ ꯑꯗꯣ ꯂꯥꯏꯔꯒꯗꯤ ꯑꯩ ꯍꯥꯏꯔꯛꯀꯦ ꯍꯧꯖꯤꯛ ꯁꯤ ꯐꯖꯅ ꯁꯧꯔꯦ ꯃꯩ ꯃꯨꯠꯊꯠꯂꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯊꯥꯗꯒꯗꯕ ꯑꯣꯏꯔꯝꯒꯅꯤ ꯃꯥꯏꯁꯦ ꯑꯃꯃꯝꯇꯪ ꯁꯨꯃꯥꯏꯅ ꯂꯧꯔꯒ ꯊꯥꯗꯕ ꯑꯗꯣ ꯂꯣꯖꯤꯛ ꯑꯃꯗꯤ ꯂꯩꯀꯣ ꯀꯟꯅ ꯄꯣꯠꯁꯦ ꯀꯟꯅ ꯐꯖꯅ ꯁꯥꯍꯜꯂꯒ ꯑꯥꯏꯁꯇ ꯇꯛꯂꯥꯎ ꯊꯥꯗ ꯇꯥꯔꯗꯤ ꯀꯥꯏꯅꯤꯗꯅꯀꯣ ꯀ꯭ꯔꯦꯛ ꯆꯠꯀꯅꯦꯕꯀꯣ ꯄꯨꯔꯥ ꯑꯦꯛꯁꯄꯥꯟ ꯇꯧꯍꯜꯂꯒ ꯑꯃꯨꯛ ꯀꯟꯇ꯭ꯔꯦꯛ ꯈꯪꯇꯧ ꯇꯧꯍꯜꯂꯗꯤ ꯑꯗꯨꯒꯤ ꯀꯟꯁꯦꯞꯇꯣ ꯃꯥꯜꯂꯦ ꯌꯦꯡꯉꯁꯤ ꯊꯥꯗꯔꯗꯤ ꯌꯦꯡꯉꯁꯤ ꯈꯣꯛꯄ ꯂꯥꯏꯕ꯭ꯔꯁꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯔꯁꯤꯀꯃꯥꯏꯅ ꯇꯧꯔꯒ ꯈꯣꯛꯄ ꯂꯥꯏ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥꯅ ꯑꯃꯈꯛꯇꯪ ꯗꯦꯃꯣ ꯎꯠꯂꯛꯀꯦ ꯑꯗꯨꯗꯩ ꯑꯗꯨꯝ ꯈꯪꯉꯅꯤ ꯂꯥꯏꯕ꯭ꯔ ꯌꯦꯡꯉꯁꯤ ꯂꯥꯏꯕꯗꯤ ꯃꯥꯜꯂꯦ ꯂꯥꯏꯗꯤ ꯂꯥꯏ ꯕꯠ ꯆꯦꯛꯁꯤꯟꯗꯕꯗꯤ ꯌꯥꯗꯦ ꯍꯟꯗꯛꯅ ꯃꯈꯜ ꯑꯃ ꯇꯧꯁꯦ ꯉꯁꯥꯏ ꯃꯅꯤꯡ ꯈꯛꯇꯪ ꯇꯧꯁꯦ ꯍꯟꯗꯛꯅ ꯂꯣꯏ ꯊꯨꯒꯥꯏ ꯌꯦꯡꯉꯦꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯌꯥꯝ ꯊꯨꯒꯦ ꯌꯦꯡꯒꯦ ꯁꯤꯗ ꯅꯪ ꯑꯣꯀꯦ ꯁꯤꯅ ꯍꯦꯟꯅ ꯊꯨꯔꯦ ꯉꯁꯥꯏꯅ ꯖꯒꯥ ꯑꯃꯈꯛꯇꯪ ꯊꯨꯒꯥꯏꯕꯅꯤꯗ ꯍꯧꯖꯤꯛꯅ ꯑꯣꯜ ꯔꯥꯎꯟ ꯁꯨꯃꯥꯏꯅ ꯇꯣꯛ 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 ꯊꯣꯛꯑꯝꯃꯦꯗꯅ ꯁꯤꯅ ꯍꯦꯟꯅ ꯊꯨꯅ ꯈꯣꯏ ꯑꯗꯨ ꯁꯤ ꯂꯥꯏꯅ ꯈꯣꯏ ꯃꯁꯤꯒꯤ ꯃꯦꯊꯠꯁꯤ ꯌꯥꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯦꯊꯠ ꯑꯣꯏꯔꯝꯃꯦ ꯑꯩꯈꯣꯏ ꯌꯦꯔꯨꯝ ꯐꯨꯠꯂꯒ ꯃꯀꯨ ꯈꯣꯛꯄꯩꯁꯦ ꯐꯖꯅ ꯁꯥꯔꯤꯉꯩꯗꯨꯗ ꯑꯥꯏꯁꯇ ꯇꯧꯔ ꯆꯠꯂꯥꯎ ꯊꯥꯗꯕ ꯑꯗꯨꯏꯗꯤ ꯈꯣꯛꯄꯁꯦ ꯌꯥꯝ ꯂꯥꯏ ꯅꯥꯏꯁ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯗ ꯑꯥꯏꯗꯤꯌꯥ ꯍꯧꯖꯤꯛꯅ ꯌꯦꯔꯨꯝꯁꯦ ꯁꯨꯃꯥꯏꯅ ꯈꯥꯏꯗꯠꯂꯗꯤ ꯁꯤ ꯈꯥꯏꯗꯠꯄꯩ ꯃꯔꯝꯁꯦ ꯌꯦꯔꯨꯝꯁꯦ ꯇꯥꯎꯀꯥꯟꯗ ꯄꯣꯛꯈꯥꯏꯔꯛꯇꯅꯕꯅꯦꯅ ꯍꯥꯏ ꯊꯥꯗꯔꯁꯤ ꯀꯥꯏꯕ꯭ꯔꯥ ꯀꯥꯏꯗꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛ ꯄꯣꯛꯈꯥꯏꯕꯗꯣ ꯚꯤꯗꯤꯑꯣ ꯑꯃꯗꯗꯤ ꯃꯣꯏ ꯁꯨꯃꯥꯏꯅ ꯊꯥꯗꯕꯗꯣ ꯄꯣꯛꯈꯥꯏꯕꯅꯤꯗꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯃꯣꯃꯦꯟ ꯑꯣꯐ ꯇ꯭ꯔꯨꯊ ꯑꯩꯈꯣꯏꯒꯤꯗꯤ ꯄꯣꯛꯈꯥꯏꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯄꯣꯛꯈꯥꯏꯗ꯭ꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯆꯦꯠ ꯃꯆꯦꯠ ꯌꯥꯟꯕꯁꯦ ꯑꯁꯤꯁꯤꯅ ꯄꯣꯛꯈꯥꯏꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯏ
ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯇꯥꯎꯕꯁꯦ ꯊꯥꯎ ꯌꯥꯝꯗꯕꯩ ꯄꯣꯛꯈꯥꯏꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨ ꯑꯩ ꯈꯪꯗ꯭ꯔꯦ ꯗꯥꯎꯠ ꯂꯩꯔꯦ ꯁꯤꯗ ꯁꯨꯝ ꯄꯣꯛꯈꯥꯏꯔꯛꯑꯦꯕ ꯁꯤꯗꯁꯨ ꯈꯔ ꯈꯔꯗꯤ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯑꯩꯈꯣꯏ ꯁꯤꯅꯥꯝ ꯂꯩꯀꯥꯏꯗꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤ ꯌꯥꯎꯔꯛꯄꯀꯣ ꯑꯗꯨꯒꯤ ꯄꯥꯕꯨꯡꯍꯣꯏ ꯗꯤꯁꯀꯁꯟ ꯇꯧꯔꯤ ꯀꯅꯥꯅꯣꯅ ꯂꯣꯏꯔꯦ ꯁꯤ ꯐꯥꯏꯅꯦꯜ ꯄ꯭ꯔꯗꯛ ꯃꯍꯤꯁꯦ ꯁꯤꯗꯩ ꯍꯦꯟꯅ ꯅꯪꯍꯟꯕ ꯌꯥꯗ꯭ꯔꯦ ꯊꯨꯝ ꯌꯥꯛꯇꯧꯔꯦ ꯑꯗꯨꯅ ꯃꯍꯤ ꯁꯨꯃꯥꯏꯅ ꯑꯣꯏꯍꯜꯂꯅꯤ ꯁꯤꯗꯤ ꯃꯨꯛꯕꯥꯡ ꯍꯧꯔꯁꯤ ꯌꯦꯟꯖꯥꯡꯁꯤ ꯅꯪ ꯌꯦꯟ ꯌꯥꯝ ꯃꯥꯜꯂꯦꯕ ꯑꯩꯒꯤ ꯌꯥꯝꯅꯗꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯅꯉꯣꯟꯗ ꯌꯦꯔꯨꯝ ꯑꯅꯤ ꯍꯥꯞꯇꯦꯅ ꯍꯥꯏꯔꯛꯄꯗꯩꯅꯤꯅꯦ ꯅꯉꯣꯟꯗ ꯌꯦꯔꯨꯝ ꯑꯅꯤ ꯍꯥꯞꯄꯕꯅꯦ ꯍꯧꯖꯤꯛ ꯁꯤ ꯂꯩꯔꯦ ꯉꯁꯤ ꯃꯊꯦꯜ ꯑꯩ ꯆꯥꯛꯀꯤ ꯄꯥꯎꯡꯗꯩ ꯍꯥꯞꯆꯤꯜꯂꯛꯑ ꯃꯥꯜꯂꯦ ꯈꯔ ꯌꯥꯝꯃꯦ ꯁꯤꯗꯤ ꯑꯗꯨꯗꯤ ꯃꯍꯥꯎ ꯌꯦꯡꯉꯁꯤ ꯑꯩꯅ ꯉꯁꯤꯗꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯈ꯭ꯔꯦ ꯉꯁꯥꯏ ꯃꯣꯏꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯔꯛꯄ ꯑꯥꯏꯁꯇ ꯍꯥꯞꯄꯣ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯉꯁꯤ ꯇꯧꯔꯦꯕ ꯌꯦꯔꯨꯝ ꯈꯣꯛꯄꯁꯦ ꯑꯥꯏꯁꯇ ꯑꯣꯏꯅ ꯍꯥꯞꯊꯔꯦꯗꯅ ꯌꯦꯔꯨꯝꯁꯦ ꯍꯦꯛ ꯐꯨꯠꯄ ꯂꯣꯏꯕꯒ ꯑꯗꯨꯒ ꯈꯣꯛꯄ ꯑꯗꯨꯏꯗꯤ ꯈꯣꯛꯄꯁꯦ ꯌꯥꯝ ꯂꯥꯏꯌꯦꯕ ꯇꯁꯦꯡꯅꯃꯛ ꯂꯥꯏ ꯑꯩ ꯉꯁꯥꯏ ꯇꯧꯔ ꯌꯦꯡꯉꯦ ꯑꯗꯩ ꯍꯦꯟꯖꯥꯡꯗꯣ ꯀꯃꯥꯏꯅ ꯇꯧꯋꯦ ꯊꯨꯝ ꯈꯤꯇꯪ ꯌꯥꯛꯄ꯭ꯔꯥ ꯌꯦꯔꯨꯝꯅꯤ ꯑꯗꯨꯒ ꯁꯤ ꯁꯤ ꯈꯥꯏꯔꯤꯁꯦ ꯁꯤ ꯈꯥꯏꯕꯁꯤꯅ ꯄꯣꯛꯈꯥꯏꯍꯟꯗꯕ ꯑꯗꯨ ꯑꯩ ꯀꯟꯐꯥꯔꯝ ꯑꯣꯏꯗꯦ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯊꯥꯎ ꯌꯥꯝꯗꯕꯅꯤꯅ ꯄꯣꯛꯈꯥꯏꯔꯛꯇ꯭ꯔꯦꯕ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯎꯋꯦ ꯑꯗꯨꯁꯨ ꯀꯦꯃꯦꯔꯥꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣ ꯍꯥꯎꯋꯦ ꯍꯥꯏꯕ ꯊꯦꯡꯛ ꯌꯨ ꯍꯥꯎꯈ꯭ꯔꯦ ꯑꯇꯩꯅ ꯍꯥꯎꯇ꯭ꯔꯁꯦ ꯑꯗꯣ ꯃꯄꯨꯝ ꯑꯣꯏꯗꯤ ꯄꯣꯛꯈꯥꯏꯔꯛꯑꯦ ꯍꯥꯏꯕ ꯃꯤ ꯅꯍꯥꯟ ꯚꯤꯗꯤꯑꯣ ꯑꯃꯗ ꯌꯥꯎꯗꯣꯏꯗ꯭ꯔꯣ ꯄꯣꯛꯈꯥꯏꯔꯛꯄ ꯑꯗꯣ ꯁꯤ ꯁꯨꯃꯥꯏꯅ ꯀꯥꯏꯗꯣꯛꯑꯗꯤ ꯄꯣꯛꯈꯥꯏꯔꯛꯇꯦꯕ ꯑꯗꯨꯒ ꯀꯃꯦꯟ ꯑꯃꯒ ꯍꯥꯏꯔꯛꯑꯦꯕꯀꯣ ꯀꯃꯦꯟ ꯑꯃ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯚꯤꯗꯤꯑꯣ ꯅꯝꯕ ꯅꯣꯏꯅ ꯆꯥꯔꯒ ꯍꯥꯎꯋꯦꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯥꯅ ꯀꯃꯦꯟ ꯇꯧꯔꯛꯑꯦꯕ ꯑꯗꯨꯅ ꯑꯗꯨꯗꯣ ꯍꯥꯎꯋꯤ ꯍꯥꯎꯇꯦ ꯈꯪꯒꯦꯗꯤ ꯑꯩꯅ ꯇꯧꯈꯤꯕ ꯁ꯭ꯇꯦꯞꯇꯣ ꯆꯞ ꯃꯥꯟꯅꯅ ꯇꯧꯕꯤꯔꯣ ꯕ꯭ꯔꯣ ꯑꯗꯨꯒ ꯊꯣꯡꯕꯤꯔꯣ ꯑꯩꯈꯣꯏ ꯏꯁꯥꯅ ꯊꯣꯡꯕꯤꯔꯣ ꯑꯗꯨꯒ ꯆꯥꯔ ꯌꯦꯡꯕꯤꯔꯣ ꯑꯩ ꯑꯝꯇ ꯋꯥ ꯑꯉꯥꯡ ꯂꯩꯔꯦ ꯌꯦꯡꯒꯦ ꯂꯣꯏꯈꯤꯗꯧꯔꯦ ꯆꯥꯕ ꯊꯨꯝ ꯈꯤꯇꯪ ꯋꯥꯠꯄ ꯅꯠꯇꯦ ꯀꯩꯅꯣꯝꯃ ꯍꯥꯎꯗꯤ ꯍꯥꯎꯔꯦꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯦꯜꯂꯤꯔ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯈꯤꯇꯪ ꯁꯤꯂꯤ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯌꯥꯎꯋꯦ ꯍꯥꯎꯕꯩꯗꯤ ꯏꯁꯥꯅ ꯇꯧꯖꯕꯅꯤꯅ ꯍꯥꯎꯇꯦꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯔꯔꯣꯏ ꯁꯤ ꯀꯃꯥꯏꯅ ꯍꯧꯔꯣꯏꯗꯣꯏꯅꯣ ꯆꯅꯝꯁꯨ ꯌꯥꯎꯔꯦ ꯆꯅꯝꯗꯤ ꯄꯥꯝꯖꯔꯦ ꯆꯥꯕ ꯂꯣꯏꯔꯦ ꯁꯦ ꯄ꯭ꯔꯨꯞ ꯑꯃꯨꯛꯀꯁꯨ ꯍꯥꯎꯏ ꯍꯥꯏꯕꯩ ꯄ꯭ꯔꯨꯞ ꯍꯦꯟꯖꯥꯡꯕꯨꯗꯤ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯊꯥꯡꯃꯩꯕꯟ ꯁꯤꯅꯥꯝ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯃꯥꯏꯛꯇ ꯂꯥꯎꯊꯣꯔꯛꯄꯩ ꯃꯇꯨꯡ ꯏꯟꯅꯀꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯍꯧꯖꯤꯛꯀꯤ ꯚꯥꯏꯔꯁꯁꯤꯅ ꯏꯟꯐꯦꯛ ꯇꯧꯔꯕ ꯃꯤ 3ꯗꯤ ꯂꯩꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯣ ꯂꯩꯀꯥꯏꯗ ꯀꯩꯗ ꯃꯌꯥꯝ ꯌꯥꯎꯅꯔꯕꯅꯤꯅꯀꯣ ꯗꯨꯀꯥꯟꯗꯩ ꯄꯣꯠ ꯆꯩ ꯂꯩꯕ ꯀꯥꯟꯗꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯣ ꯉꯁꯥꯏꯒꯤ ꯍꯦꯟ ꯒ꯭ꯂꯣꯚꯁ ꯎꯞꯄ ꯁꯦꯅꯤꯇꯥꯏꯁ ꯇꯧꯕ ꯃꯥꯏꯗ ꯈꯨꯠꯅ ꯃꯥꯏꯗ ꯊꯦꯡꯗꯕ ꯁꯤ ꯃꯌꯥꯝ SOP ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯐꯣꯂꯣ ꯇꯧꯔ ꯆꯠꯄꯤꯌꯣ ꯑꯗꯨꯒ ꯌꯥꯝ ꯍꯦꯟꯅ ꯄꯦꯅꯤꯛꯁꯨ ꯑꯃꯨꯛ ꯑꯣꯏꯕꯤꯗꯕꯀꯣ ꯑꯩꯈꯣꯏꯒꯤ SOP ꯄꯤꯔꯤꯕꯁꯤꯡꯁꯦ ꯐꯣꯂꯣ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯝ ꯋꯥꯈꯟ ꯇꯥꯅ ꯂꯩꯃꯤꯟꯅꯁꯤ ꯃꯌꯥꯝꯁꯨ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯩꯕꯤꯌꯣ ꯑꯩꯈꯣꯏꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯒꯦ ꯃꯌꯥꯝ ꯑꯗꯩꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯊꯥꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯍꯩꯅꯧ ꯆꯥꯊꯈꯤꯒꯦ ꯍꯩꯅꯧ ꯃꯁꯛꯁꯤ ꯑꯃꯝꯇ ꯍꯩꯅꯧꯒꯤ anyways bye bye ꯑꯃꯗꯤ ꯀꯟꯅ ꯈꯣꯏ bye bye ꯑꯃ ꯇꯧꯕꯤꯌꯨ bye bye